पाउसे द यमपम उइबबर उइब पाउ खरा अपडेट तौजरे लालोन बसिंग लेबलिंग बमल लेबली लाइगा न येंग लग लैरे असिंगमल जाउतन लुपा तरागा मरी फिरंबा चेक अमगी ममल लुपा कुन यौखरे मणिपुर लाइरब अमसुंग हिंबगी थाक फिबम खजिक पगतपा मियोय कंगपुन चेक की युम साबक अम्बगी फिबम उरक्रे सोमनागी चेक अमगी ममल हाना लुपा तरागा मरी रोम तबक फिरंबा अदो हाउजी लुपा कुन पीखरे पोट की ममल लालोन बसिंग लेबले अदुगा मणिपुर लाइगा न येंगदुना लैरे All Manipur Brick Industries Association akadaba pause khara advertisement torokpagi matungina first class ki sek apagi mamal lupa kon second class ki sek ki mamal la amada lupa taraga ni fan first class reject ki mamal sek amada lupa taraga taret eti sek amagi mamal lupa taraga taru zamat e amagi mamal lupa taraga taru paisa yangkai zamat v ki sek amagi mamal lupa taraga manga zamat afumba si amagi mamal lupa taraga humdoi third class की सेक अमगी ममल लुपा तरा गनी तोय ब्रोकन कंक्रीट सेक 407 की ट्रक अमगी ममल लुपा लिसिंग निपन चमंगा ब्रोकन कंक्रीट डीआई लोड अमगी ममल लुपा लिसिंग तरुक चमंगा द जोला गनी हारे हारिबा ममल सिंग असि गाड़ी द पुथोक पुसिन तौबगी ममल हापरे किलोमीटर तरा फौबगी अरापद लेबा मफम सिंग द सेक लिसिंग अहम चनबा ट्रक अमगी असिंगबल लुपा लिसिंग मरी चमंगा लौर गरे सेक लिसिंग अमगा चमंगा हाप 407 की मिनी ट्रक अमा वाइबदना lupa lising ani samanga amasung cek lising ama apa diai ama wai bagi mamalla lupa lising ama gasani pad laura gani haire adu bangarang hal da film base ki mamal sing di first class da cek ama ki mamal lupa taraga mari paisa nifu second class da lupa taraga humdoi paisa marfudra first class reject zamat ama lupa taraga ni thoi paisa humpu peti cek ama ki mamal taraga ni thoi paisa yangkai third class cek amagi mabal lupa nipan paisa jangkai amasung fourth class cek amagi mabal lupa taret pirame aduga gari asingmal gi mamal su aduk hakna waglamde anubo mamal asiga hanagi mamal ga yengnabada cek amagi mabal lupa taruk ki sangta khenaragle masigi sumatakta gari asingmal su khongsat abada sarakna lupa chamanga rom ki sangta yangkat le hari cek lalonba mioi amana pausi asida hai cek puthok puda changba masak mathum singi mamal leptana hengkalakpa amaso Laibaga sida leiriba pot khuding magi mabal wangkhalakpana maram oraga tangai fadana seki mabal su wangkhalakpani sek leiba lakpa ketri mem bimol kawwa kong badagini haiba mioi amana pause asid hai manifu lengak na pot ki mabal leptaba sing ki manongda sek asijo amare marwoina construction material sing haibadi sek laingoi nung yot amasung bilamati na sing bagi mabal lasi ngasi bawba manifu lengak na lepte lalon basing na mabal wangkhalaga sumadu thingna ba lengak na thorang taude Manipur asi lalon basing gidi sanagi barung kokpa mafam ga chapmanan lai laigak na thambire laira basing aujik di cheki jum sabak ngambagi phibam uraktre atopa pau amadana tangkul sing khunda ba mafam punamakta pop pi thaloi tangkul lop sing povi thari basing khunai gi yengna bani ana laukthok ba yara bani se minister Manipur da mitai sigi hek mathang da khwaidigi chawbu purpuari ba tangkul sing da Makoida kundaba mafam singta popi thaba amasung mai ka ba drug sinjon bagi thabak punamak athingba thamle ana law thokre lamdam asigi furuk kudik mona mai ka ba drug ki mayuk ta fong na thorak tun thengnami da batam oire popi thare basing khunai ki hekna bani ana law thokpa yara bani ana se minister en pirena fong dokre se minister secretariat ta pang thokpa pawgi mifam da se minister na hai manipur da mai ka ba drug sing ki mayuk ta sangsil lakliba lanjang asi mai fakta ba yada bane Lanjang asi sangsin bamatam da miam punambak ki mateng yaudana lenga khaktana mai pak pangamloi se minister na hai drug ki mayukta singgi miam thorakle lekai lekai gi miam na makoi ki lekai da drug jon bi yaroi haina kholau launa da bamatam oire housing state asida drug addiction masing khangtan hengalakpa miam na khangnarabane tampagi karam bamafam sing da drug la lodba kyam leibagi haiba khangnaraba ngaktani makoina drug jon bagi thabak toriba asi tokpio police na phana na batana bada chenba chong da fatan hung da thok da madu mang jabala kani lamda masigi lehau dagi popi thaba tokan na phona bada tangkul sing lo riba khongta ngasi thagale popi thari beseng asi khunai asigi yeng na bari hana law thok pa yarabani ningthau valingai da orbadi sathiwa cherak phangnam gani democracy salam bagi tawbani atobo asigamba mioi sing ki badakta akan bathabak law pa hore drug case da chena basing sei tara ga mari kasam sung da thamba hawrabani drug case ka mari leina na faraba mi edu sahi amadagi ani fawba kaisum santa thamdana bagi lo semla bane tangkul miam na me manga da pang thokiba apunba mifam da lokiba wari amada popi thabada biodiversity da sauna kai thalli masina lebak lehau amasong isingbo chemical jansil hantuna biyobagi aksang sokning hele
popi thaba mafam sinda popi fanana ba khona bada akan ba chemical sing sinaba thum hapsin bana chingba tawduna lebak housing soksen kibada ki makhata na u pambi hoba ngam dabana umang amasung umang abu hana semgat pai hande quarter thado o yadaba sing takthok bagi irang dami mari sokle asumna jaring taba phongkre notice thatuna quarter hongdokna ba lenga ki employees da khangan krabasu quarter thado o yadaba dage news account da leba quarter sing lenga ki maike deki takthok bagi thabak ngasi dagi sataba haukre aire ayu angan badagi hauna sem sakiba takthok bagi thabak adu quarter da leba singa amade takthok ba lakri ba lenga ki official singa ki marakta yen aduna laige adoba ayu ki pung tara ga mathoi makharam tarakba adwai dagi Imphal East District Police ki officer sing jawna takthok pa lakri ba official singna quarter adugi akoi bada khari ba sekpal thuai ba horok padagi amok nakalani ki marakta akan ba awafam sing phangdok na rakhe police ki meke dagi thabak suba aduda thing ba thoglak riba mioi singda changkhina ba kahar khanda khangan khe adu moidamak thabak suba adu ba thing chin ba thoglak riba quarter sing aduda leiba mioi singna ayet pa piduna leiba dagi police ki kangbu aduna tear gas amadi smoke bomb ke kaptuna tangkhai ge tanja adu tear gas kablakwa aduna maram oiraga mioi marirom asokapan yauduna janamsta lahingnana pokar ke tungda police na sanglaga excavator kaya sinaduna checkpoint sing takthok pa hauke haire ngasi sathaki ba takthok pa ki thabak aduga mari lainana Imphal East District ki deputy commissioner Kumantem Dainana hai news ekon gi mafum asda leiriba quarter singa se sakiba yamna kuiraba oibada nauna chanar ba hojik leiriba employees na quarter singa si thadok na pa mangjong na khangan ke mamang sei ki March lagi hauduna works department ki maike dage quarter asi da leiriba ibung chamba ga mafurom hianba asi hongdok ki na ba che thokrabane mafam asi da hojik anuba housing complex ama sagan na ba khona ribane mafam asi da laicheleba miyo singa si illegal oire PWD ki building division aso quarter singa si hongdoklo haina hanjin da che thagi basu leire quarter singa si da leiriba employee marfu ga humdoi na de hiramasi ga mari leina na court satli haiba khangle aduba court na quarter asi hongdokanu haiba nate court na quarter anuba mochin ba yaba ama pi ga dabani haibane lengang na makoi ke dama hongdokna ba quarter sing saba ki tabak suja thari bane mafam masida leiriba quarter sama ga sumna ahongi miyo sing de court sat pasu yaute makoi ki manung da kharadi atopa mafam da quarter pi ki pasu leire hausi leiriba employee sing asida quarter thaduk na basu thaduk la basu makoi ki house rent allowance lengang na pi ga thori bani lengang na nauna saga dar housing complex asi sabada lenga ki thorang leiba employee ngak to oi bani na mating pangbiu project asi bu leptuna leiba ya ta bana checkpoint sing takthok pa ki thabak sa thabani hai ke Nagalam da checkpoint da leiba quarter khara lengang na takthok ke bagi thong asi bo all tribal students union asumna akan bamong da jaring ta phangtorak le asung information and publicity secretary Thaminglen tawngal na thadorak pa cherholamana hai new checkpoint da leiba tribal colony asi auki ba sahi humporong ki mamang dage tribal employees na lerakhiba mafam amane mafam masad leiriba musing bo atop alternative arrangement ama sindana takthok pa haibasi yamna maram chade marabasna Manipur High Court na lising ani kun mathoi da thoki order adu chanan gadabani masida sunatna lising ani mapan tara da Supreme Court na takhiba rai adu ngangna thabak taw gadabani marabasna tribal colony haina ming tholiba asi hongtok pa yaroi loina na ngasi gi police ki tamthiriba tawong sing adu da aso apan nang khraba miyosing adu Manipur like adala yeng gadabani anasu cherol asina makata ke KSO ki wafam leptana condemn tong darakle haukiba tang manga da Kuki Students Organization na Thangjing Hill Range da Village Authority ki app yautana tampaki isil inauk sing na karigomba makalamata ki activities pangthok pa yaroi haduna phangtok ki wafam ase hongsida ba lightning call Karen Fabi ki lightning loisina akan pamong da condemn tawbuga loinana laifam lel asibo athuba da legak na historical heritage site ama oina lauk thokadabani loinana Thangjing Jingbona Forest eki makhada protection reserve forest oina lauk thokani hana dimansu tawrak liba Karen Fabi da leiba lightning call asida pangthokpa miyam gi mifam amata lightning loi asunglai khuman hai kanglup ke anu khunda ba lamdam asida kanglup masel gi marakta nagbak tanar ba mau hek satrakpa asina lamdam ase ai hoi masel gi marakta imut ai mut tanar ba matam ama oirak na ba maramdi KSO na sinbi gano hari tungda thawong asibu janing da ba phongtok to na kholau ke asu lauke Nagalam room da Manipur gi sing amasung tam da leiriba maruiba laifam len sing da laithau thauram pang che do da thawni ba lakpada kanagumba frup amatana athingba pi bagi hak leite ningsing ba thok troba matam thagi mai ke ngakpa
लाइसिंगी खुबमदा हाइगत लाइकत तंबदा कना अमतन अथिंग पिरक पलाइट्रे लाइबसु यारोय मरबदुना मियाम खंगना लाले हाइ जगदबनी हाना येलोमी कनबा अफुन बल्लो YKAL ना थादोरप चेरोल मन हारे चेरोलसना हाइ मणिपुर की हवरक वरी द युमफम ओइबा वरी रोल द कुकी सिंगासी नौना लाकपने फना जामना लानबा मतंग लाकलबसु मियोइबा फुरुपनि खल्लगा ताथि तवना तौपगी मुहूर्ता नुंगसीना असा थक विजरगा इसा इनाव यामबा अमगुमदा लोइना रखिबनि हारे प्राइमरी की ओजाना हायर सेकेंडरी की महिरोई सिंह लाइरिक ताकबी तंबिरंबा थेंगनारे KSA लाइना के स्कूल फगदन से मिसल स्कूल बिल्डिंग का सेमजिलगा महिरोई सिंह द क्वालिटी एजुकेशन फंगनद्रगसु यारगद्रा स्कूल सिंह द मदिक चाना ओजा लेरमदबा महिरोई सिंह की मसिंग का ओजा के यंगुबदा चानारमदबा क्लास 6 to 8 की महिरोई सिंह ताकफिननब ओजा अम फोबो लेरमदबा हायर सेकेंडरी की लेक्चर ना प्राइमरी की ओजा लाइतबन मरम ओरगा ताकलंबसु थेंगनारे प्राइमरी की ओजा हायर सेकेंडरी की महिरोई सिंह द लाइरिक ताकलंबसु थेंगनारे मसिगा लोइना ओजा सुदबन मरम ओरगा फुल पेरोड तौबंगमदुना ngana sudi tharambasu thengna ki haina tanglaipak student association KSA na hare mairoi lubase ke secretary general Thiam Johnson ko dek piduna thadorpa cherolasin hai lamdamasi education system da agonba ama purakna na ba honariba asda mairoi lupasin education system da ahen ba miang changba ki makha satharakba khongthang ama oina school phagada si mission ki makha da leiriba school sing koina satuni yengchelubada award for asoiba kyamarum thengnare स्कूल फगदन से मिशन की मखादा यामलब सेनफम कायथख्रक मरम चाना सेमबी साबिरम दब कायथख्रिब सेनफम को सेमगलिबग चाना दब यामलब सेनफम कायथख्रक रूम खराखक सेमलग लोसिलंब थेंगरे चुमनगी रंगखक तरमलग लोसिलंब टॉयलेट नसिंग बफौ सेमबिरम दना लोसिलंब असोइब क्यामरम थेंगरे स्कूल सिंग असिगी हेसिंग द स्कूल फगदन से मिशन ग मरि लेनब डॉक्यूमेंट सिंग हंगलबदा पुथोपंगमदब KSA ना हक्सिना लौबग लोइना स्कूल फगदन से मिशन ग मरि लेनना थाथाखिब जामलब सेनफम आइना तोखिबरा हाबग सिंगनब लेरे हारे मसिग मरि लेना लेंगाना हेन बमहिंग संगबिननब महिरोय लुपसिगी माइकेदगी हारकले लोइना लेंगा असिगी एजुकेशन मिनिस्टर दा अथुबद स्कूल सिंगदा अहेन बमहिंग संगबिबा वालिबो जासि मेंशन बिबा लोइना स्कूल फगदन से मिशन दा थाथाखिब सेनफम सिंग सारमलब सिंगा चानारिब्रा हाबन सिंगबा अथुबदि यंगचनबियो हाना चरोल अदुदा फोंदोकले KSA na makatana lepalaitra education system da miyang sangbak loinana aranba torombo official sing lebak miyam khangna puthoktu chap chaba logi sarak pina na bahona kadabani anasu makatarakle masanupi namduna famla luwa mafa sahi kunmanga thabak suba gi miyad fikre Sosanpur district ki mafam amadagi class 3 khatamak karibi sahi nawriba masanupi bo namduna famla luwa mafa kona sahi kunmanga zed lainana ba amadi lupa lak manga kalising kuntra ga manga fine oina thina da basu khangan gre Special Judge Pokso Susanpur की Special Judge and Kertis Sanangasi Pikiba Puari Ohuragadaba Yathang Asinahai Susanpur District की मफम अमदगी मियोई असी Sexual Offence Act 2012 के Section 6 की मखादा सही कुनमंगा जेल द लाइनरबा अमदे फाइन ओइना लिसिंग कुनमंगा कोर्ट द फिखला कदबने लोइना मियोई असी Protection of Children from Sexual Offence Act 2012 के Section 10 की मखादा सु सही तरे जेल द लाइबा लोइना फाइन ओइना लोपल लिसिंग तारा का मंगा कोर्ट द फिखला कदबने हाके मसिदा नतन मचानुफी नमदुना फमलालुबा मपा सही कुनमंगा थबक सुबगी मियाद पीखरे सोजनपुर डिस्ट्रिक्ट की मफम अमदगी क्लास 3 खतमक कारिबे सही नौरिबे मचानुफी बो नमदुना फमलालुबा मफा कोना सही कुनमंगा जेल द लैनरबा अमदे लुपा लाख मंगा लिसिंग कुठा मंगा फाइन ओइना थिनरबा सुखाननख्रे स्पेशल जज बॉक्सो सुसानपुर की स्पेशल जज एंड केडी सन नंगासी पीखिबा पुआरी ओहरगदबा जाथंग असिना हाय सोजनपुर डिस्ट्रिक्ट की मफम अमदगी मी असि सेक्सुअल Offence Act 2012 के Section 6 की मखादा सही कुनमंगा जेल द लैननबा अमदे फाल ओइना लिसिंग कुनमंगा कोर्ट फिखला कदबने लोइना मियो एसी प्रोटेक्शन ऑफ चिल्ड्रन फॉर सेक्सुअल ऑफेंस एक्ट 2012 की Section 10 की मखादा सु सही तारे जेल द लैबग लोइना फाइन ओइना लुपा लिसिंग तारामंगा कोर्ट फिखला कदबने हाइके मासिदा नतना मणिपुर विक्टिम कंपनसेशन स्कीम लिसिंग अनि तारा का मपन की Section 33 क्लोज 2 ऑफ पॉक्सो एक्ट की मखादा अमदे कोड ऑफ क्रिमिनल प्रोसीड्यूर to the victim की Section 357A की मखादा लुपा लाख मखा की सेनफम जो victim द पीना नबा की दम कोर्ट जहला कदबनी हाइरे आरे सेनफम सिंग असि कोर्ट अब victim की इमुंग मरुंग की मियो सिंग द सिनगने हाइरे मियो एसना जेल द लैगदोरिबा मतम असि पॉक्सो ए की Section 6 अमदे 10 की मतुंग इन पुन्ना चनगने
Hariba case asi court asina yamna athuba matamda sentence piba oiri komja lising ani kun ki January tara ka bathoida Churachandpur district ki women police station ge officer in charge the victim ki ibung manung ki mai dagi complaint ama thangala ki bane complaint adu ki matung ina sahi nauri bi masa asi mahaki mapana lising ani kun ge January tara ki numidang pung tara ka mathoirom tabada rep to bi ki aina palle masigi matung ina Churachandpur gi women police station na FIR ama laukotuna thizin option bagi tabak chathaba horaki bane court well sa tharingai manungda victim ki council ki mai dagi maral leiraba miyoi asiba pokso ek ki makada madik java hak pasarak sing pipina da court hajarake loina bahak sa thagi bathong du jamna tamthiba amani hale suthamke amarom da 21 ki council ki mai dagi 21 asi mamang da kari kumba case ki siana ba leidre maramaduna court na serak pibada Hantaba serak oina pipina ba hajarake kona nakal anigi wafam tara batungda chariba tha asigi tang mangada 21 asibo Protection of Children from Sexual Offence Act 2012 ki section 6 amadi 10 ki makada sahi nawriba napi masa asida aggravated penetrative sexual assault amadi aggravated sexual assault sataki atnama maral sikhi bane Karnataka ki laisang Cameroon da Hanuman Chalisa bhajan sing khongkre Supreme Court order thabak ta pangthuk nuna basi minister da khangan kre Karnataka da moksing da ningthokaba numit da ayaba yauduna loud speaker sing sinai haibadu ki mayukta state asida Hindu group kharana campaign ama satharakiba amasung Congress ki Muslim using ba kharana wathok adugi matangda si minister bu unakiba ga loina da minister Basafras Bomaina Supreme Court orders adu akan mongda thabak oina pangthuk nana state official sinda pawta pikre Police, Home amasung Law Department ki makok thongba official sing su mafam asida bhangna unatrege ki mamangda si minister Bombay na law speaker sing sinabagi matangda Supreme Court order adu thabak pangthuk manabagi matangda bhangna pawtak sing pikre haige masigi mamangda numit asida moksing da thelipa law speaker sing adu ki mayukta government na thabak lokhat pangamdre haraduna Sri Rama Sene yauna Hindu group sing campaign amagi sarup ohina state asigi tongan ba mafam sinda leiba Hindu laisang sing Hanuman Chalisa Suprabhata Omkara amsung laison isai kya barop khongki laisang sing aduda lining loi sing aduna thiki ba bhajan sing adu record sing adu ayukta law speaker sing da lauriba asan sing adu gi mayukta ek pung mangarom tabada khongki Bengaluru Havali Belagvi Mysuru Chikmagaluru Jadgir Mandya amasung Kolhar chawna atai mafum Cameroon da leiba laisang sing da thodok Cameroon thoki bagi paw sing lai Bengaluru jano tongan ba mafum sing da police na Hindu activist khara phajan ki azan wathok asigi matang da mipum kudimakta chanaba yaba Supreme Court order sulai madu yamna nuksida ba phibam amad thabak to onthok kadabane atai state sing da thoki ba thodok sing adu aikoina yengkre ana minister Bomaina haike mafum asida pami sing da wa ngang badam hangna haike Supreme Court order adu karamna thabak onthok kadagi abegi matang da High Court order sulai ang orders adu sena thabak to onthok nana official sing da pawta pikre Agna Senate official singa bifam aba pangthokre amasung amukhanna makhoi de jamna mayek sengpa pawtak sing pigadabani Mysore da Anjanya laisang da akan badaki laison da sarugya kiba Sri Rama Sene se promote Mokhalik na makhoi campaign asi government amasung mangakan ba Muslim community ki mayok tani haige haukiba sahi ama aikoina law speaker singna thogaliba wathok sing khunaida Mairoi sing da amasung anaba sing da thongai da thogaliba adugi matangda aikoina leptana warning ta ugre aikoina Muslim sing da sukhangan kre aduba kari gumba ahongba amata leite notice sing thokpadagi hena thabak amata lakhot kide masi lila amani ngasi maksuk moksing da ayupung mangada law speaker sing khongba leptri ahna bhangna haike maraga sida home minister Araga Zanendrana noise pollution tokan bathabak thong sing laksina da court orders ki matugina akan bathabak lakhot kani haikre Nipung kudimangna court orders sab chana inga da bani lo bu makuta pari besing adu ki mayukta akan bathabak chathabada government anjanba henjanba leiroi haina bhangna haike masigi mamangda Karnataka Congress ki Muslim rosing basin minister unaki amasung khuraida santi amasung tangdu leita ba thamna ba mathau ta ba khongthang sing abok mangjona da section tharang chi lokhat na ba taksin ki si minister unaki ba delegation adu losingla ki ba Karnataka assembly da Congress ki deputy leader UT Khathena noise pollution ki wathok asi karigumba religion natragana community amata mari lain haloi tabani amaso nipum kudi mana soidan bangha kadaba court orders adu thabak to onthok na ba government na soidan ba rule sing adu sem kadabani haike lograbi ani da lupa la khumfu ganifan ki compensation pikre maralam
Mawal amasung Thaneda chapmanaba namita thokiba lambi gi khudongthiba thodok anida mapuraba singsi khraba lukhrabi anida punala khongfugan ifan henbagi compensation ama pinaraba adakta Thaneda phangkiba national lok adalat order daukre thangja namita adalat adu phangki amasung hanbagi case da sarika thora chahi kunthra ga thitoida hokiba sahi gi January kun ka tarukta Mawanda road accident amada electrician oiba mapuroiba Anan sikhipa kita maklupa la kuntra ka taruk lising marfutra mangagi compensation pigi. Ani sebab kes da au kiba sahi ki January kun taruk da thane da road accident amada mapuroiba Muhammad Salin Ansari sikhipa kita mak sabra Ansari sahi ni fu surabida. Lupa la kuntra ka mathoi lising jangkai pinan hab order tauke. Khwaidagi jambu ina lupa la kumputra mangagi compensation adu Jun lising ani taraga tarita Eastern Express Highway da road accident amada mapuroiba sikhipa Bhavna Rajput PKA District Legal Services Authority Official aduna haike BJP ki miyo amakaptana hatkre Jharkhand ki Lohar daga district da ningthauka bagi aganba ayuk pung arirom tabada tumlinge da mafum adugi BJP losingba abadang baina kaptana hatkre ana police na phangdokre tawdoga du Satakfur khunda thokibani ana Kuru police station ki officer in charge Anil Kumar na haike miyo du Ratan Mahato kawi BJP youth committee president ni lamgi na amagi matang taki mihar adu chathabo eramgani ana officer aduna phangdoke miatba ani masak khangle phana da pathire makatarakwa atopa pauda heroin purakpa drone kap thakre Pakistan ki nakalom dagi paisilakpa heroin purakpa drone ama Punjab ki Amritsar da border security force BSF na kap thakre haina ngamkai ngakwa force aduna ningthauka panubita phangdokre Pakistan ngamkai wamarom dagi India da smuggling tawna da bahona ramba amba thogai duna Bagoina pilot jawdaba apaiba posak drone atudagi heroin pa yawba mayo mafan recover tawre ana BSF haike Pakistani drone amane smuggling tawnaraba atopa honarapa amasu BSF trupsina thuai kre missing na singlaba BSF trupsina Pakistan dagi paisilakba drone aduda kafi amasung madu laikha ta halake drone aduna purakiba mayom singadu heroin kg 10.760 yawi ana Twitter mada border security force Punjab frontier haike Sri Lanka ki Prime Minister resign tawkre khuthokna bagi thodokta ruling party ki MPC kre Sri Lanka ki konung Colombo da government ki mayokta leiba protester kya sogan thona mahak posogatpa miyosina ngasi hingsa satharki baga leiba kasige Prime Minister Mahinda Rajapaksa resign tawkre khuthokna basing aduda ruling party MP ama sikre atai miyoy kya hosdada pokatuna laigana kre MP Amara Kirti Athu Koralana Nitambu wada mahaki card thengduna Thamba miyoy anita nawai kapki amasung aruba phim thasokan ki amasung korna anaba building amagi marungda lona da bahona ki bagi matung siraga leramba thena ki ana officer sing haike anuba unity government amagi lambi ado faladna masagi sahi hudara taruk suraba Prime Minister Rajapaksa magi manau nufa President Gotabaya Rajapaksa da resign tawrubagi maki charol ado thage Hauju tholi bale baki sentungi au buwathok asidagi lebak asibo losing na ba man all party government amba hafa ngamna ba hakna khudak taki resign tawre ana Prime Minister aduna chithi aduda haike ana pawge agency AFP na haike cabinet adu hauji dissolve tawre Rajapaksa ki mi amada luchingba government amata da yawroi ana khwaidagi chawba opposition party aduna firep lawkre ithal leibak asita khwaidagi sathiba economic crisis tholakhiba matungdagi khwaidagi chawba khunthona bagi thodok singado Rajapaksa ibungi sogot pasingna ingsa satharkiba dagi ngasi ektagi hauke Downtown Colombo da leiba president ki office adugi mapanda April mapandagi hona kem tawduna lairali ba khulai pai da protest sing aduda loyalist sing aduda attack tawrake ahan boina police ki mapangkan kankhadan ba riot scott kausin ki masigi mamangda foil amasung atai mathau ta polam sing piba la thungna da ba lanmi sin thabak sinaki aduba khuthongna bagi thawthok sing adu thingbangam kidre bakatarakwa atop manipur gi pau amakhatanga LDA jangba yaroi Loktak Development Authority LDA na Loktak Protection Act lising ani taruk sinaduna pamlen amasong khoidum lamjau pata changba yaroi aina pamlen pat khoidum lamjau kanba afan belum na phongdorakle Dobasigi Secretary Salam joina thadorapa cherola mana hai Parasigi lam demarcation tawriba asigi matangda akoibida khundariba khulkun ka taruki miyang yoiba mifam amangasi nongwai khongda leiba khong lairempi community hall da pangthoktana wahep kya sulaukre Arwibada content sing asigi mar uiba pau khara asibu pangtam jariba Manipur Local News YouTube channel asidagi yang biriba panama pathagasari channel asin adom da kana habadi subscribe to video subscribe to bir maloina like and share to so kabi gana pramakbo amakana thagasari